Social media amasung newspaper singi update hamzari ahanbada kuki lal holub anigi marakta nomai kapnakhre ngarang numidang pung 8:15 rom taba matamda Kangpopi district ki cycle police station ki manung chana khongta kuki village da kuki lal holub anigi marakta khut thoknakhre hairi press na thajaba yaba mafam dagi fangba paw gi matung inadi hariba mafam aduda kuki lal holub anigi marakta unkhatnarakpadagi nomai round 5 rom kapki khut thoknaba aduda asok apan khara yawki hairi CM na maitai amadi kuki phurup anigi marakta wari sanaba haure haribasi KSO na khangba laite Manipur da thokliba lana siga mari leinana maitai amadi kuki phurup anigi marakta wari sanaba haure haina phongdokhiba sigi matangda karigumba amata khangba laite haina Kuki Students Organization KSO General Headquarter na hairi organization asigi Department of Information na thokpa cherol amagi matung inadi wari sanaba haure haribasi da yauriba lupsingi Marik sumba detail adu khanghalu haina taksilakpaga loinana wari sanaba haure haribasina karigumba achumba oirabadi asengba adu miyamda khangan famthoi hairi serola sina hai ngasi fawada Chief Minister natraga tampaki CSO yauna pistol ki matangda KSO na khangba laite Chief Minister na mahak masabu center gi mityeng dagi kanjanaba media da amuka hana wafam asi phongdokpani lenga ki agency amata dagi pistol ki damak baton torokpa laitri Chief Minister na center lenga amadi kuki gi CSO sing yaudana kariguma santi gi wari sanaba asi mai pakloi haina serola sina makha tarakli Mathangda Arambai Tengol gi lusing purel korong amra khuman gi update kuki na wari sanaroi direct haidi aikhoi di wari sanarasu aikhoi na ngamni lan tawnarasu aikhoi na ngamni thadok naramadi ngahana loiramani Jail gi dandida matam loiraba kuki ni funi thoi ngasi thadokre drugs lalonba senkhai thumkhai tawbada senaba blackmail attempt to murder amadi atopa case ta senaduna matam sangna Manipur Central Jail da maralgi matung ina dandi fangduna lereklaba kuki ni funi thoi makhoi gi dandi matam loirakpadagi ngasi thadokre hairi AICC gi General Secretary na phongdokhiba wafam condemn twrkli maitaina kuki singi mathakta ethnic cleansing chathaki haina AICC gi General Secretary Atul Londena thamkhiba wafam adu akanba moongda condemn tawi haina Manipur imana phongdorakli hiramasi gi matangda Manipur imagi ko convener Santi Kumar na thadorokpa cherol amana hai mamang sahi gi me ahumdagi haurakhiba irang adu Churasampur da khundariba maitai phurup ki yum kaya kuki zo gi miyosingna mai thaba haurakibani miyamda yumpham yaudaba pau sandokduna maitai phurupu aranba tahanana bagi wafam asi yaba ngamloi thawong asidi political gi oiba khudong jaba lawnaba amadi Manipur thugaina bagi satharakpa lalongni haina lawi hairi opposition gi leader Rahul Gandhi na handak Manipur da laklamba adu da 19 suba Lok Sabha Mikhalga mari leinana Congress Party ki manifesto da yawba wafam thabakta onthokpiu haina ITLF na Rahul Gandhi da memorandum ama pisinki political party singna politics tawba matamda Manipur thugaibadi tawbiganu haina cherol asina makha tari